ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯔꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯈꯪꯍꯟꯖꯔꯤ꯫ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯗꯒꯤ ꯍꯨ ꯊꯛꯂꯨꯕꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 6ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯀꯨꯝꯖꯥ 2016ꯗ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯍꯨ ꯊꯛꯇꯨꯅ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯃꯁꯥꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯇꯨꯅ ꯖꯦꯅꯤꯝꯁ ꯑꯃꯁꯨꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯃꯊꯪ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯝꯕꯗꯒꯤ ꯂꯥꯏꯀꯠꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JAC ꯀꯣ-ꯀꯟꯚꯦꯅꯔ ꯑꯀꯣꯏꯖꯝ ꯑꯣꯡꯕꯤ ꯏꯇ꯭ꯔꯦꯁꯣꯔꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯨ ꯊꯛꯂꯨꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯨꯗꯛꯇ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯗꯦ꯫ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯪꯕ ꯁꯦꯜ ꯄꯨꯊꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯍꯥꯛ ICUꯗ ꯊꯝꯗꯨꯅ ꯂꯥꯏꯀꯠꯅꯔꯤꯉꯩꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ JACꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯂꯧꯔꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯍꯥꯛꯄꯨ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯛ ꯆꯥꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯀꯦꯁꯀꯤ ꯆꯥꯔꯖꯁꯤꯠ ꯆꯍꯤ 2 ꯍꯦꯜꯂꯕꯁꯨ ꯀꯣꯔꯠ ꯌꯧꯔꯛꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯔꯛꯇꯅꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯒꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕꯁꯤꯡꯅꯤ ꯍꯥꯏꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯆꯠꯊꯅꯕꯒꯤ ꯊꯕꯛꯇꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯝꯕꯒꯤ ꯐꯤꯚꯝꯗ ꯉꯁꯤꯗꯒꯤ ꯆꯍꯤ 2 ꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯀꯨꯝꯖꯥ 2019ꯗ ꯃꯁꯥꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯛꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯃꯁꯥꯒꯤ ꯊꯣꯡꯒꯥꯜꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯀꯦꯁꯀꯤ ꯋꯥꯌꯦꯜ ꯆꯠꯊꯅꯕꯒꯤꯗꯃꯛ ꯆꯥꯔꯖꯁꯤꯠ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯌꯧꯔꯝꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯝꯖꯥ 2019ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3ꯀꯤ ꯑꯌꯨꯛ ꯄꯨꯡ 11:45 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯔꯣꯝꯗꯃꯛ ꯂꯥꯞꯅ ꯂꯩꯕ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯥꯡꯉꯦꯝꯕꯝ ꯑꯆꯧꯕ, ꯆꯍꯤ 42 ꯑꯄꯣꯛꯄ KS ꯅꯤꯡꯊꯧꯔꯦꯝꯕ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯥꯛꯈꯨꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯆꯦꯟꯅꯔꯝꯕꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁ FIR ꯅꯝꯕꯔ 12/8/2019 ꯑꯥꯔꯗꯔ ꯁꯦꯛꯁꯟ 302ꯒꯤ ꯁꯨꯞꯅꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ ꯃꯩꯇꯩ, ꯆꯍꯤ 35 ꯑꯄꯣꯛꯄ N ꯆꯤꯡꯈꯨ ꯈꯛꯇꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯈꯤꯕ ꯀꯦꯁꯀꯤ ꯈꯨꯡꯒꯨꯜ ꯂꯤꯔꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯥꯡꯉꯦꯝꯕꯝ ꯑꯆꯧꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤꯃꯛꯁꯨ ꯀꯨꯝꯕꯤ PSꯇ ꯆꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯤꯚꯝ ꯍꯪꯂꯨꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯦꯁ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯜꯗ ꯑꯃꯨꯛ ꯍꯪꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯃꯔꯤ ꯂꯩꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯔꯠꯇ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯋꯥꯌꯦꯜ ꯆꯠꯊꯒꯗꯕ ꯀꯣꯔꯠꯇꯗꯤ ꯌꯧꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯂꯣꯏꯁꯪꯗ ꯄꯟꯗꯨꯅ ꯂꯩꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯀꯦꯁ ꯑꯁꯤ ꯆꯥꯔꯖꯁꯤꯠ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯛꯇꯗꯨꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯋꯥꯌꯦꯜ ꯆꯠꯊꯔꯝꯗꯕ ꯑꯁꯤꯗ ꯑꯉꯛꯄ ꯐꯥꯎꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2021ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ 18ꯗ ꯀꯨꯝꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯦꯇꯨꯄꯨꯔ ꯑꯅꯧꯕ ꯃꯉꯥꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯁꯨꯔꯦꯁ ꯑꯗꯨꯒ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯑꯣꯡꯕꯤ ꯊꯣꯏꯕꯤ ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯈꯥꯡꯉꯦꯝꯕꯝꯅ
ꯈꯥꯡꯒꯦꯝꯄꯝ ꯇꯣꯝꯕꯤ ꯂꯩꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯅ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯂꯛꯇꯅꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯦꯜꯗ ꯃꯊꯪ ꯊꯥꯗꯣꯔꯛꯄꯅ ꯃꯤꯌꯥꯝꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯅꯧꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯄꯤꯟ ꯈꯥꯡꯒꯦꯝꯕꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯕꯨ ꯍꯤꯡꯍꯟꯕꯒꯤ ꯍꯛ ꯃꯥꯡꯍꯟꯕꯤꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ, ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤ, ꯈꯨꯜ ꯂꯩꯀꯥꯏꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯋꯥꯡꯃꯗ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯍꯧꯁꯥꯒꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯍꯤꯡꯅꯕꯒꯤ ꯔꯥꯏꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯃꯌꯥꯝꯕꯁꯨ ꯃꯤꯌꯥꯝꯅ ꯍꯤꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯈꯤ꯫ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔꯒꯤ 13, 2021ꯗꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯒꯁꯨ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯣꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ, ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯔ ꯐꯪꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯒꯁꯠ 13ꯗꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯨꯡ 49ꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯒꯅꯤ꯫ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯐꯥꯔꯃꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯣꯏꯁꯪꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕ ꯏꯝꯐꯥꯜ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯨꯡ 49ꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯃꯥꯝ ꯔꯟꯖꯤꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯄꯨꯡ 49ꯒꯤ ꯑꯣꯏꯅ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯆꯠꯊꯒꯗꯧꯔꯤꯕ ꯕꯟꯗ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄꯦꯁꯦꯟꯖꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯅꯔꯁꯤꯡꯅꯁꯨ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ 10 ꯑꯃꯁꯨꯡ 12 ꯁꯨꯕ ARBꯒꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯄꯨꯡ 18ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯇꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯂꯩꯉꯥꯛꯀꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯡꯊꯣꯛꯈꯤꯕ 10 ꯑꯃꯁꯨꯡ 11 ꯁꯨꯕ ARBꯒꯤ ꯔꯥꯏꯐꯜꯃꯦꯟꯁꯤꯡ ꯂꯧꯅꯕꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯔꯦꯂꯤꯒꯤ ꯔꯤꯖꯜꯠ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯥꯌꯣꯛꯇ ꯑꯣꯜ ꯃꯅꯤꯄꯨꯔꯤ 1011 ARB ꯔꯥꯏꯐꯜꯃꯦꯟꯅ 2019 ꯕꯦꯆ JACꯒꯤ ꯚꯤꯚꯥ ꯕꯣꯕꯤ ꯀꯝꯄ꯭ꯂꯤꯃꯦꯟꯠ ꯀꯦꯟꯗꯤꯗꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯏꯊꯦꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯁ 2.0 ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯗ꯭ꯔꯒꯀꯤ ꯏꯁꯨꯁꯤꯡꯗ ꯍꯦꯟꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯤ ꯍꯛꯆꯥꯡ ꯀ꯭ꯂꯦꯝ ꯇꯧꯔꯗ꯭ꯔꯒꯗꯤ ꯗꯤꯐꯣꯔꯁ ꯇꯧꯔꯒꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 6:40 ꯇꯥꯔꯛꯄꯗ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯔꯛꯄꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯀꯅꯥꯅꯣ ꯈꯪꯗꯅ ꯃꯤꯑꯣꯏ ꯑꯃ ꯂꯥꯡꯖꯤꯡ ꯑꯆꯧꯕꯒꯤ ꯑꯄꯤꯕꯣꯝ ꯁꯣꯄꯤꯡ ꯃꯣꯜ ꯃꯅꯥꯛꯇ ꯂꯩꯕ ꯑꯍꯟꯊꯦꯝ ꯁꯨꯔꯖꯤꯠ ꯆꯍꯤ 94, ꯑꯄꯣꯛꯄ ꯇꯣꯝꯕꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯐꯪꯕ ꯂꯝꯐꯦꯜ ꯄꯨꯂꯤꯁꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯈꯠꯂꯒ ꯍꯧꯖꯤꯛ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯝꯐꯦꯜ PSOCꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯕꯗ ꯑꯉꯥꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯅꯥꯃꯠꯇ ꯂꯥꯛꯇꯗꯨꯅ ꯂꯧꯁꯤꯜꯂꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯀ꯭ꯂꯦꯟ ꯗꯦꯗ ꯕꯣꯗꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯗꯤꯄꯣꯖ ꯇꯧꯕ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯧꯕꯨꯛ ꯂꯩꯀ꯭ꯔꯛ ꯆꯠꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ꯫ ꯁꯦꯛꯃꯥꯏ ꯑꯦꯁꯂꯦꯝꯕꯤꯛ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯏꯇꯣꯡ ꯆꯣꯄ꯭ꯔꯧ ꯂꯧꯀꯣꯜ ꯑꯃꯁꯨꯡ ꯉꯀ꯭ꯔꯥꯂꯧꯒꯤ ꯂꯧꯐꯝ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯧ ꯎꯔꯤꯕ ꯂꯧꯃꯤꯁꯤꯡ ꯅꯤꯡꯕ ꯀꯥꯏꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯃꯤꯒꯤ ꯑꯁꯥꯟꯕ ꯂꯧ ꯎꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯗ ꯐꯧ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯎꯗ꯭ꯔꯦ꯫ ꯃꯁꯤꯅ ꯂꯧ ꯂꯣꯛꯄ ꯃꯇꯝꯗ ꯂꯧꯄꯨꯁꯤꯡꯗ ꯂꯧꯁꯥꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫